Magaloina service Piraba Matamda state Asidasu Analang Lamda Homba Mapurapangangani Haina MLA Nursek Nurul Hassan Haikre Pensioners and Opagaloina health checkup to Wagi Tarampang Kre Idul Fitr Gamari Lenana Chanatana Bapulam Sangian Tokre Loinana Virat FC Amasung Brother FC na YUB FC Amasung MPMU Majula Bikre Hausa Pausan on Bizari Hospital Amadalayang Balagliba Anabasing Bo Ikona family member Amagumna Kanduna Nushina Luna Bibangam Labadi Hospital Amadi Anabagi Imung Manunda Ngahak Luktana Togliba Pamda Batauduksing Asi Hantan Bangamgani Hana Kedrigawa Assembly Constituency MLA Sek Nurul Hassan Napundoragli Wangwigi Tiam Leishangkoi Ge Imoinu Rota Nauna Hangba Romex Super Specialty Hospital and Research Center Private Limited Sangabagi Tharamdawa from Asi MLN Pondo Kibane Mana Makha Taraduna Manipur Asi India Ge Ate State Singa Yengnabada Ana Laing Lamda Karasotaba State Ama Oibana Asagumba Anova Hospital Ama Hanglapa Asi Yamna Baba Kongtang Amani Adubu Hospital Linkaliba Singna Ana Layange Lam Asidade Sendong Hena Tanbagi Mahuta Miamda Katokpa Amagaloina Service Pirapa Matamda State Asidasu Ana Layangilamda Atoba Ohumba Amapurapangangane Amadi Nauna Hangliba Hospital Amadi Research Center Asina Ehenbe Hidamba Kiada Research Tauraga Nauna Anoba Makalgi Medical Service Piba Ngamgani Habaki Tazabalay Masagi Matakta Hospital Asina Miyoi Kiada Su Tabak Piduna State Asida Ladiba Tabak Pangdabaki problem Ase Kohan Badasu Asuba Tautang Amasu Lauragani Amaranda Hospital Aduge Matangda Hospital Asage MD W Romexna Nauna Hangliba Hospital Ase Mayalambigi Oinadi Hana Maming Laiba Hospital Amatalaitaba Asina Miamgi Analayingi Lamda Tengnaramba Kudong Sadabakea Adu Kohan Bada Yamna Maru Aba Hospital Amasurjan Oigani Hospital Asi Ahamba Fiesta Gynecology, Medicine, Orthopedic, Amadi Pediatrics Ke Maming Lairaba Dr. Singh Thamduna Miamna Ana Layingda Atowa Thotang Logani Maru Aina Lenga Ke Halkat Singhi Kudung Saba Singsu Hospital Asidalehangani Masigi Matakta Pibam Chatava Imung Manung Singdagi Lakpa Anaba Singsu Lemna Layang Bagi Kudung Saba Ke Athamgani Haiki Amarumda Hospital Sangkaba Loiraba Matunda Nomagi Oiba Free Health Camp Amasupang Tuktuna Miyoi Kiada Lemna Layang Bagi Kudung Saba Amasupiki Like patients sing as a patient UDAM. They should be treated as a family member, they should be treated as a friend. Aduka and the social empathy, trust, communication skill, the gift labor area improved the way of improved the form to area sings improved to raga afava relations sembatanatana samasta healthcare facilities provide to matamda yamna thamoi shengna made tawningiba duty responsibility accountability ga loina na tobangam gani hebse gi chapsaba thazabane Manipur Hokiba Pung Kumarida Miyoi Ama COVID positive Oikre, Mi Sividi Yaukide, Punghamasida Miyoi, Marputra Matoi COVID test Toki, Maduda Miyoi Ama COVID positive Oikibana, Nasigi COVID positive Oibagi Chang Sada Amadas Mi Ama Yoki. Sterasida COVID license under Padiking as a Pauda upon Bamiyoi Lakama Listen Contratarate, Chani Kumatoi, COVID positive Oikre. Masigi Manunda Miyoi, Lisangani Chamakuna Lake Hidre, Nasi Miyoi Mapan COVID Naba Paduna disaster Oki. Disaster Kabamiyoi Mapanasi Taraga, State Asida Apunba COVID Naba Pakibasangi Masing Lakama Lesson Kutramanga Sumnayang Kaimapan Yokre, Naba Pabagi Changa Sada Marpudra Nipandas make Mari Mangane, active Piesta Miyoi Teruk Lady. Sahi Humdra Manga Amadi, Masidagi Helaba Pensner Singbo, Rautayamna Opagaloinana, Hell Sekap Tawage Tarama Mangasi, State Bank of India, Resident Business Office, Impalna Silangduna, Library and Information Center, Kaksangi Auditorium Hall, the Pangtokre. Ngasigi Toromaduda President, Member Singh Oina, Girindra Sarma, Assistant, General Manager, SBI, RBO Impal, Mayanglambam Nima Singh, Chip Manager, Sales and Business Development, SBI, RBO Impal, CS, Lilabanta Singh, former Resident Secretary, SBI, Officers Association Impala Region, presently Business Correspondent, Facilitator, SBI, RBO Impal,
Prokhamam Nimai Singh, retired ZEO Chanded, President, Pensioner Association Kaksing, Amadi Nomaithim Nimai Singh, President, Senior Citizen Forum Kaksing, ex-minister na Das the Langsunduna Sarugyaki. Ngasigi Tharamatuka Mari Lenana Pensioner Singda SBI ki Maike Dege Ngamzaba Chamba Kudon Port Su Kudon Tamki. Malim Gisimiching Inumate Mede Celebration Thoram Manipur Government Services Federation MGSF na Sinduna DIPR Auditorium Nangarang Palthokray. Tharamatuda Federation Asagi President Dr. M. Rajendro Amasung CITU ke Secretary Katrimium Santa Anina President Member on the Dasta Pamki. Tharamatuda Federation Asagi General Secretary Al Project na Manipur Lengang na Hausik Janariba Nasdan Pension Scheme Mahuta Hanagi All Pension Scheme Jana Hanamatak Silagani Haina Pondoki, Loina Namasigi Matanda, Manipur Gi Amasung, Central Government Employees Ge, Apumba Meeting Ama Megitang Tarukta Pamduna, Wareb Lauragani Amadi Strike North Days, Pishalagani Haina Pondoki. Mede Tharamatuda Ketrimium Santana, Manipurda Mede Lisang Machamapan Kuntramapan Inge, Megitang Ka Amada Hizam Irabona Rally Amasinduna, Pangtukiba Duning Shinki. Border Trade Sambaro Commerce Morena Sinduna, Ngarang Tamil Sangam Morege Conference Holder International Labour Day May Dege Tharam Pangtokre, Hairiba Tharamasi Border Trade Sambaro Commerce Morege President V. Sekarge, Miang Makada Chatakibani. Tharamaduda Border Trade Sambar of Commerce Ke, Taupuba Singna, Saruryaki, Tharamaduda Labour Singbu, Tagaladuna High, Labour Sing Yaudana, Chakot Palandam Amapurangamloy, Maramaduna Ekoi Amata Wainanushi Sanana. Leminaba Yamna Matautai Haina Pundoki. Tungda Border Trade Sambar of Commerce Ki Maike Degi Tungan Tunganba, Labour Singi Luchingba Singda Achamba Kudam Port Sing, Tamki Bakaloinana, Labour Chandi Rompunna, Aho Adam Chaminaki. Ngasige Horakli Ba Mirol Asina, Lamdam Sige Umang Laishinka Amadi, Laishing Asige, Mating Magul Sinka Adu, Kangbanganaba, State Asita Ladyba Umang Lai Kudimaki. Maramda Sugani Iba Larika Amamam Tamba Matokari Haina Raja Sabagi MP Su Oriba Manipurgi Ningtau Lisabasana Sawana Pundokre. Kaksang Assembly Constituency MLA Mayang Lambam Ramesho Nakatuna Lupalak Humbudraram Sangduna Sakiba Kaksang Wairigi Ibado Kamlang Bage Nauna Saba Sana Sangai Hongba Sangabagi Taramda Atoiba Mitungo Ekiba Lechamba Sana Sawana Makataraduna High Aikuna Kulkulda Ladyba Umang Lai Singka Asibu, Seneriba Lai Committee Amadi Akanga Ai Shingna, Matam Charingaida, Laifam Singka Adugi, Lai Shing Adugi Maramda, Yamdrabada Munna, Tidopiduna, Laidika Amamampa Pongba Amadi, Laidik Sing Adu, Kunsing Adugi, Yimtong Yaina Amamam Tamduna, Mironna, Kanganaba Honaba Matautai, Hausaki Matamge Haudak Liban Hasing Asi, Mamangaiga, Manadaba Maunga Amadalak Labani, Pota Ama, Mamutana, Tana, Kangning Bagi, Wakalak Labani, Mamangaida, Ahl Laman Singna, Yang Haide, Chahide, Tohide Haibada, Yang Naramde, Chanaramde, Taunaramde, Adubo Hausaki, Matamge, Naha Singdadi, Yang Haide, Haibagi, Chahide, Tohide Haibagi Maramadu, Ningtina. Takpidrabadi Yengene, Chagine, Taugene, Karitozaruni, Haibagi, Haina, Hekta Hairabani, Adubu, Yang Haidabagi, Chahidabagi, Amade, Tahoidabagi, Maram Singa Adu, Momotan, Ningtina, Takpirabadi, Makoine Hena Wakan Japani. Taudabani, Yamna, Singarabani, Hana Pundoki. Umang Lai Harauba, Kungang Kudingi, Lekai Kudingi Sumana, Kul Lekai Pubiba, Umang Lai Singse, Masi, Laibanina. Magi labor wari singche Pazana Magi Lai Committee Sina, a section Namado, Tihaningi, Adugamado Pazana Tamaning. Some like Sahigi, Lai Sauna Harawi, Yamno I'm Lai Harabada, Adu Tobazago Saba, the Gi Lila Toba, Adom the Actas Panataba. Lai Sigu Magi Manungi Masak Singche, Pazana Tambiraga, Lai Dui Maramda, Kundu the Lekai, Bung Kuding Maxe, Kangan Badu never con Dakar Uris. Sanakunungshu. Aikogi ipana di pun narki oba siumba kangon se mangi dana bahana ko ahing tintum na hona jari aiko na hona jaba subaina laibung sina sumagi magi laibung digi wari wa khong mayam se phajana thambiraga di ani se punsalakpa matam dadi aikogi ubang lai sing sing masak se nomit thana lege mango sine na hajari
Kaksing wari ibudau khamlangba seva committee na sinduna ngarang pangthokiba thorampa aduda thoramapu aina saruya kheba Kaksing Assembly constituency ge MLA M Rameshona mahaki waron piraduna hai Manipur ge lining tho mapan gi manungda ama oiriba ibudau khamlangbagi matik mayai kanba thauba aduna maram oiraga ngasi aikoina mahapulanaribani maram asina ngasi gi mironta asida Lairiba, Laibaki, Yaitong, Pamdongba, Oiriba, Luchingba, Oiriba, Equinasu, Tungi, Mirona, Isa Isu Singna, Ningsing Honaba, Kamza Honaba, Tabaktaram Kaya, Pangtok Lambage, Matoyam the Tai. Ibudo Kamlambagi Matik Mayai, Adubo, Kangzadunangasi, Sangariba Ibudogi, Sana Sangai Asi, Sazabagi, Asangba, Sempam, Putoktana, Mahana Kasabani Hana Pundoki. Adunangasi. Aikoina ibudau ningsing abisi karigino hargadi ibudau na magi tungda lakadaba masama sugi mayama ma khalaga afaba thabak tawrambagine aduna ibudau ki matau tamaga akoi su ngasi public leader ni samaj gi leader ni haina tholagadi aigi tungda lakadorba isa isu singna ningsing gadaba isa isu singi oiba akoi gi culture tradition jo khatpa aigi horakpham jo khatpa adugumba thabak khara tawa darkar tai. Public Development Society PDS Kangabongna Tangkai Laikai Dalaiba Ibudo Sanglent Mapulgi Nauna Saba Changpang Get Ama Ngarang Honabi Matungi Ina Sangaduna Miamda Kusina Kre Get Sangaba Aduga Mari Lenana Diamond Club Kangaboke Campus the Pangtopa Thoramda Laikai Asige Ahlu Oidaba Singdasu Asamba Kudol Posing Kudol Tamki Laigi Get Sangaba Aduga Mari Lenana Sur Hospital Kangaboke Managing Director Su Oidiba PDS ke member Dr. Laisram Somin Kumana Haikibada Wakalont Manaba Nioi Kara Punsinduna Miamge Karigumba Mating Kara Tausaning Badage PDS and Kibane Thakudingi contribution the Kara Taunaduna Fund Kara Semjaduna Tongan Tongamba Mahirishing the Sumating Tausa Kre Haraduna Group Asina Ngasi Sangariba Laigi Get Asina Paisa Kara Jagna Tauzaba Ahanba Tabang Haiki. Poimam Thakudingi Paisa contribute around 5-6 years is with 5-6 years is going to was it funds can laser Akata of the point of them going number level. I did for society is like when a Maz Tabam to Ramator Mam Luchi Navon and the society is Shagi society is Karakoi Namza, for example, Patarata, like the Lupama society is okay, not to win a can buy ideas. If we like minded people, find out a PDS group. Malinda Kundariba Purup Singi Manunda, Achawa Purup among Oyiba, Slam, Lining Chapa Purup Singi, Chahi Magi Manunda, among Tangna Topa, Senglaba, Idul Fitana Lakpada Landa Masida Kunda, Minariba, Purup Sing, Maru Aina, Maite Pangal, Ichin Inausang Mapanda, All Manipur Students, Unena, Yapapos and Pizari Haina, Mairi Lubasagi, Cherolavana Heidi. Cheronaduna, Makataraduna, Senglaba Kumei Asina, Lakpada, Purukiana Kunda, Minariba, Iranda Masigi Purup Singi Marakta, Nukshi Sanaba Hangapa, Watapadaba, Ing Tapakunai, Ama, Sembiba Mapuna Pibiba Oresano Heidi. National Student Unit of India, Manipur Su Idul Fitr Kumaina Lakpada, Manipur Nianda, Harautayamba Numit Ama Oresano, Alana, Haksang Paba, Chokatpa, Watapadaba Pinabirasano Heidi. Musalman isin inaw singe kwaidigi sawa kumai ama oriba Idul Fitr ke tharamna lakpasingda Manipur Pradesh Congress Committee ke President Kaisam Mekachandran Committee asage mahut silaga Manipur gi miyamda maru aina Islam dharma sapa Musalman isin inaw singe ya proposal pirakli kalakpa yengthina ba mihuk chawba pap ki oiba thabak kya dage ngak thokpa ngamna batha ama chupna sarai hinduna puning indri bulak sinduna thabamba ama chara helakpa Loraduna, Nungairaba, Idul Fitr ke Tharam Yamthong Kuding da Pangthong Naragani, Amadi, Tharamasana Lakpada, Nungaya Pavanuxi Sana, Himinaba, Santi Level and the Mama Purakpa Oresano Hainesu, Pausen Sidapalli. Nakalamramda, Idul Fitr Nalapada Landa Masida Ladiba, Slam Lining Sapasang Mafamda, Amasong, Leminariba Purukcha, Kudimaki Mafamda, All India Tanjam E, Insaf, AITI Manipur State Council Yapapausen Pidagli. Numisina Lakpada, Equimasing Marakta, Matawaina, Dharma ki Kenabalaitana, Punamak Amatawaina Leminaba Oresano, Irana Masibu Chakwapa,
manaba khunai ama purakpa iramnam amadi jati ki damak hena kathopage thawna ado purupsigi miyamda mapuna pinabiba orasanu haina AITI Manipur State Council ki Assistant Secretary ki cherola mana phongdarakle Langatin Zilla Parishad ke manung channa leiba phundrei ge yimthong samapan yangkhairamda Idul Fitr ga mari lainana ngarang social worker soibam ibetom bi devina chana thangna ba polam sing khudon tamkhre koina chatuna sana thangna ba polam sing khudon tamba aduda sarukya kiba soibam ibetom bi devi gi mapureba as kulabiduna phongdurakpada slum lining chatpachingi senglaba haro komei ama oriba Idul Fitr asaga mari lainana ngamjaba khudon khara thamjabane Kudon asibo kuna asigi miyamna harau loksin bibagi damakta thakasari makatana so asiguma kudol asi tawangam jage kumaya sina lakpada lamdam asita tangdu leitana khunda minariba aikoi masen nungshi chanana amaga mateng pangnaduna chakhotpai iramdama ama orasanu haina mapuda duwa tawzari haina so sogam kulabiduna phongdorakhi Sirva iramdam masjid lagi bapundegi sirva simnauki Raga sing mayamna asungna pote si yentokoda mateng pangbiba yenana yamdraba kulporna si ngongkoding haro diba si mathangi itamuk lakti phawda maigi is lagi funde is lagi ba jinau sing kekte kaidana nungaya pina banbina ba sorim khamda dua toke Malim Aikol Maki Kumapan Lak Suba Foundation Degi Tharam Ngasi All Assembly Hall the Pangthokre Loinana Konsam Loidangna Iba Poetry Lyric Kopeta Kapet Tharampa Aduga Marilenana Pongkre Ngasi ki Tharam Aduda Convener Manipuri Advisory Board Site Academy New Delhi Nomaithem Kirangomar Singh President Malim Aikol W Mahendra Amadi Principal Dem College of Arts Professor C.S. Silla Ramanina Mathangsina Mayai Tangmantul Laudana Tharambadu Pangtoki Bagaloinana Malem Aikolgi Lakedraba members in the Leishu Katuna Makoibu Ikai Kumnabana Mapungo Oiba Tharamoike More Telge National Highway 102 Lambige Nayeta Niamge Wangbada Gari Singh comes in Badagi Satrasanga Skunsapa Matanda Traffic Jam Toina Tokpadagi Chatok Sachint Tobada Kudong Jadriba Singh adu kokmanaba gari sing adu magi parking da thamnaba Deputy Commissioner Tengnopal Manyom Chingna order ama thokrai order adu ki matunge ena more police amadi commando ge apanba team singna niyam lana khamlamba gari sing adu magi parking da khamnanaba tanthopage thabak chathare Manipur State Film Development Society MSFDS Palace Auditorium for Impalda Home Films Manipurgi Ranjit Ningthawzana Putokpa Amadi Homesurina Direction Tepiriba Tharoi Ahanbagi Mahau Film Premiere Gi Numit Humi Chupna Satharakpagi Oina Nini Chanban Numit Me Deda Artist Anida Award Viduna Ikai Kumnaba Utkre Tharomaduda Thangsam Arun Kumar MLA Wankhai Assembly Constituency Na Thoiba Mitum Adiksha Impal Isna Tharomapu Longzamp Mamchobe President Poirei Laimarona Apunba Maira Baibi Manipur Amadi Nando Luang President All Manipur United Club Organization Na Akanaba Mitung Sing Oina Saluyaki Itoi Oinamda signed Ambassador Award Amadi Maisnamp Luang Toivida signed Talent Award Lantoktuna Ikai Kunabu Utkibane Panbayai Taramari Soba Manipur State Film Awards Lisangani Kunitoida Home Films Manipurgi Ima Machet Istatakai Filmna Maisnab Luang Toivina Special Jury Mentioned Award Ki Manapang Kibane Film Premiere Asi Hayanke It Numitaloishingani Haina Home Films Manipurgi Publicity Secretary Kirang Kumaning Tawzana Tadoropa Zerola Madahaidi International market lupa crore ani lakh yankai humdoirompo oigadaba brown sugar more police amadi 43 Assam Rappers anige apunba timna mioi amadage phagat pangam khre ngasinungchin punga anirom tarapa duaida ima kondong lairembi mayage chicken village da leiba more police check post da more rom dage thorakpa eco van registration number Amend 01 AG 7816 as is checked over the showcase contra the Haptuna Purambani Haiba
brown sugar singka adu charana sockets yauna onbada kg amaga gram chani humpuni pamrom oigani drug kunana pharaba gari aduge driver pamil lond sahini pu apopa lekhidraba hauzaka nongpai village surasan podugani hairi drug singka adobo phagatpa ngamkiba police personnel singda sp tingdapana case reward piduna punin thawakre COVID-19 pandemic na maram oduna chahi anirom travel amasung aviation sector da service itau torudraba hauzati nahunana service amak phajana chataba horakle chahi asage march da Delhi airport ase malemda khoidagi mathau sinba ani soba airport oiki official airline guide OAG na piba report ke matungina world top 10 visits airport singi list da Delhi airport yauri masi domestic amasung international flight da oikiba seat capacity da best da woni hairi Atlanta Hartsfield Jackson International Airport ATL na seat lak nipumari leseng kunitoi chambre contrataruk oiduna top oiki seat lak contrataruk leseng taramatoi chamamarufumathoi leiduna Delhi airport na second top aduga Dubai International Airport na seat lak kontra manga leseng yangkai mari chamanga kontaret phangduna ohumsubada laiki pandemic ki mamangda April lisangani tarama pandadi Delhi airport ke rank kulumdoi oikibani ngasi nongalakpagi anganbada Ukraine ga tainaba Russian city Belgorod bomb ani khak pokaikre adumoinamak mangtaka amadi misimina de thokedre haide governor Vyacheslav Gladkov na haikibada Ukraine lomdagi karigumba paishilakribra natraga kanagumba changlakribra haibagi matangda lamdam adugi miyosingdagi khangba pami aikogi military operation sathaduna leirabasu madugi case nate city aduda handak mai chakwa amadi ammunition store na chingbada pokhai khibasinge thodok khara thokhibadagi miyamna ipapa khanaduna leiribani ngasigi thodok adugi matangda tangdangba maram ama khangba pami haiki Howzek sanabagi pauda Mata Panthoibi Association na senduna thongnawjamda sathariba ima Panthoibi trophy ki ngasi sanakiba quarter final match anige ahanba ground da Virat FC Kaksan Kunauna YUB FC lamjawu panjan ahum sunyoda thoikre anisuba ground na Brother FC Kwakaithel na MPA thongnawjambo panjan ani sunyoda maithiba peki Howzek aroibada maroiba pau amone pizari Hospital lekhanle besingna sandung hena tanbagi mahuta kathoka amaga loinana service piraba matamda state asidasu analayang gilamda ohomba amapura pangangani haina MLA Nur Sheikh Nurul Hasan haikre pensioner singbu opaga loinana health checkup tawbagi thoram pangthokre Idul Fitr ga mari lenana chana thangna bapolam sangyan thokre loinana Virat FC amasung Brother FC na YUB FC amasung MPA bu majiba pikre Image Paldam ngasi gede matang sedaloi jilei ming tabiri besungbo amukana kurum sai